ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯍꯥꯟꯒꯤ ꯅꯝꯕ ꯚꯤꯗꯤꯑꯣꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯒꯦꯅ ꯇꯧꯕꯅꯦ ꯑꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯇꯣꯄꯤꯛꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯐꯇ ꯊꯦꯡꯅꯔꯛꯄ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯂꯥꯏꯐꯀꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯔ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯁꯝꯊꯤꯡ ꯑꯔꯥꯎꯟ 9,300 ꯁꯝꯊꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯁꯜꯂꯛꯑꯦꯀꯣ ꯑꯗ ꯃꯌꯥꯝꯅ ꯅꯍꯥꯟꯒꯤ Q&A ꯇꯧꯁꯦꯅ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩ ꯇꯧꯖꯔꯒꯦ ꯑꯊꯨꯕ ꯃꯇꯝꯗ Q&Aꯁꯦ ꯑꯩ ꯍꯧꯖꯔꯒꯦ ꯑꯗꯣ ꯅꯍꯥꯟꯈꯩꯁꯦ Q&A ꯇꯧꯕꯁꯦ ꯁꯨꯝ ꯑꯩ ꯁꯨꯝ ꯏꯀꯥꯏꯗꯅ ꯇꯧꯗꯕꯅꯦꯕ ꯀꯩꯒꯤꯅꯣꯗ ꯁꯣꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯏꯂꯩ ꯂꯩꯇꯦ ꯑꯗꯩꯗ ꯃꯤꯅ ꯀꯣꯏꯁꯟ ꯍꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯇꯧꯕ ꯌꯥꯝ ꯄꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯏꯁꯥꯗ ꯁꯨꯝ ꯈꯟꯖꯕꯗꯣ ꯑꯗꯩꯗ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯅ ꯑꯩꯉꯣꯟꯗ ꯕꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅꯒ ꯀꯣꯏꯁꯟꯒ ꯍꯪꯉꯒ ꯑꯟꯁꯔꯒ ꯈꯨꯝꯕꯩ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯑꯝꯇ ꯅꯝꯖꯦꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯧꯋꯦꯕꯀꯣ ꯑꯗ ꯑꯩ ꯃꯥꯒ ꯇꯧꯔꯒ ꯇꯧꯃꯤꯟꯅꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯀꯣ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯀꯩꯅꯣ ꯇꯧꯒꯗꯧꯕ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯃꯈꯥꯒꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯈꯥꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯄꯥꯔꯒ Q&Aꯗꯣ ꯇꯧꯔꯁꯦꯕꯀꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯧꯔꯁꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯍꯩꯗꯅ ꯍꯦꯛꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯅ ꯀꯔꯤꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯋꯥꯁꯦ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗ ꯑꯩ ꯁꯨꯝ ꯏꯀꯥꯏꯖꯗꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯕꯅꯤꯅ ꯑꯩ ꯇꯧꯖꯔꯒꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯍꯟꯗꯛꯀꯤ ꯊꯥꯃꯨꯛꯁꯤꯗꯤ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯦ ꯚꯤꯗꯤꯑꯣꯗꯤ ꯈꯔ ꯌꯥꯎꯍꯜꯂꯔꯣꯏꯒꯦ ꯀꯩꯒꯤꯅꯣꯗ ꯃꯥ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯇꯧꯗꯣꯔꯤꯕ ꯃꯥ ꯑꯦꯛꯖꯥꯝꯁꯦ ꯍꯌꯦꯡ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯐꯖꯅ ꯑꯃꯨꯛ ꯌꯥꯎꯍꯜꯂꯛꯑꯒꯦ ꯑꯗꯣ Q&A ꯗꯨꯝꯗꯤ ꯃꯔꯛꯇ ꯃꯥꯒ ꯏꯕꯥꯅꯤ ꯇꯧꯔꯒ ꯇꯧꯃꯤꯟꯅꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯆꯪꯗꯕꯅꯤꯅꯀꯣ ꯄꯥꯔꯒ ꯁꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯕ ꯌꯥꯕꯅꯤꯅ ꯑꯗꯨꯗꯤ ꯑꯗꯨꯝꯕꯗꯤ ꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯔꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯒꯤꯗꯤ ꯃꯥ ꯌꯥꯎꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯃꯥ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯥꯎꯍꯟꯖꯔꯛꯑꯒꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯃꯌꯥꯝꯗꯣ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯍꯪꯅꯤꯡꯕꯁꯤꯡꯗꯣ ꯑꯩ ꯈꯨꯝꯖꯔꯛꯑꯒꯦ ꯑꯗꯨꯅꯤ ꯑꯩ ꯑꯍꯥꯟꯕ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄ ꯑꯩꯅ ꯈꯪꯖꯔꯛꯄ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯏꯈꯥ ꯊꯥꯕꯁꯤꯡꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯩ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯑꯩꯅ ꯂꯥꯏꯐꯇ ꯐꯦꯁ ꯇꯧꯔꯛꯄꯁꯤꯅ ꯃꯣꯏꯗ ꯀꯔꯤꯒꯨꯝꯕꯈꯔ ꯇꯝꯕ ꯉꯝꯃꯒꯗꯤ ꯁꯤꯗꯒꯤꯀꯣ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯇꯝꯖꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯀꯅꯥꯅꯣ ꯃꯤ ꯑꯃ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯪꯖꯍꯧꯕꯅꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯤꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯃꯥꯒꯤ ꯂꯥꯏꯐꯇꯨꯗ ꯁꯤꯅ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯄ ꯉꯝꯃꯒꯗꯤ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯦꯅ ꯑꯩ ꯈꯟꯖꯅꯤꯀꯣ ꯇꯣꯄꯤꯛꯀꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯦꯜꯂꯦꯀꯣ ꯌꯥꯝ ꯁꯥꯡꯕ ꯄꯨꯟꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯤꯡꯗꯣꯏꯁꯤ ꯌꯥꯝ ꯇꯦꯟꯕ ꯄꯨꯟꯁꯤꯅꯤ ꯇꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯇꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯔꯛꯁꯤꯗꯀꯣ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯤ ꯈꯔ ꯂꯩꯔꯤꯕ ꯃꯤ ꯈꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒ ꯃꯤꯒꯤ ꯐꯠꯇꯅꯕ ꯉꯥꯡꯉꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤꯕ ꯃꯣꯏꯁꯦ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯕ ꯀꯥꯡꯕꯨ ꯀꯧꯋꯦꯀꯣ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯕ ꯃꯤ ꯑꯗ ꯃꯣꯏꯒꯨꯝꯕ ꯃꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯣ ꯀꯩꯒꯤꯅꯣꯗ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯍꯥꯏꯁꯦ ꯃꯥ ꯃꯀꯣꯛꯁꯤꯗ ꯐꯠꯇꯕ ꯉꯥꯛꯇ ꯈꯟꯗꯣꯏꯅꯦꯕ ꯐꯠꯇꯕ ꯈꯜꯂꯀꯥꯟꯗ ꯃꯥ ꯃꯤ ꯑꯃꯗꯨꯒꯤ ꯐꯠꯇꯕ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯐꯠꯇꯕ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯥ ꯐꯠꯇꯕ ꯉꯥꯡꯉꯛꯀꯗꯣꯏꯅꯤ ꯈꯟꯗꯅꯗꯤ ꯉꯥꯡꯉꯛꯄ ꯌꯥꯕ ꯅꯠꯇꯦꯗꯅ ꯆꯣꯡꯊꯣꯔꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯐꯠꯇꯕꯁꯤꯡꯗꯣ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯔꯀꯥꯟꯗ ꯈꯜꯂꯀꯥꯟꯗ ꯃꯥ ꯃꯀꯣꯛꯇꯣ ꯁꯥꯔ ꯃꯊꯥ ꯁꯥꯔꯒ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯜꯂꯀꯥꯟꯗ ꯃꯤ ꯑꯃꯗꯨꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯉꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯃꯤ ꯑꯃꯒꯤ ꯐꯠꯇꯕ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯁꯨ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯠꯇꯕ ꯋꯥꯈꯜꯁꯦ ꯈꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥ ꯃꯁꯥꯁꯦ ꯃꯤ ꯐꯠꯇꯕ ꯑꯃ ꯑꯣꯜꯂꯦꯕ ꯑꯗꯨꯅ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯤꯁꯦ ꯂꯥꯏꯟꯁꯦ ꯑꯅꯤꯅꯦꯕ ꯑꯃꯅ ꯄꯣꯖꯤꯇꯤꯕ ꯑꯦꯅꯔꯖꯤ ꯑꯃ ꯅꯦꯒꯦꯇꯤꯕ ꯑꯦꯅꯔꯖꯤ ꯑꯃ ꯀꯣ ꯄꯣꯖꯤꯇꯤꯕ ꯑꯦꯅꯔꯖꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯕ ꯀꯥꯡꯕꯨ ꯑꯃ ꯂꯩ ꯅꯦꯒꯦꯇꯤꯕ ꯏꯅꯔꯖꯤ ꯉꯥꯛꯇ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯕ ꯀꯥꯡꯕꯨ ꯑꯃ ꯂꯩ ꯑꯗ ꯆꯣꯏꯁꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯁꯥꯏꯗꯇ ꯆꯠꯇꯣꯏꯅꯣ ꯄꯣꯖꯤꯇꯤꯕ ꯔꯣꯝꯗ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤꯕ ꯏꯅꯔꯖꯤ ꯔꯣꯝꯗ ꯆꯠꯁꯤꯔꯥ ꯑꯗꯨꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯧꯒꯦ ꯃꯤꯑꯣꯏꯕꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯋꯥꯔꯜꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯠꯁ ꯂꯩꯔꯤ ꯄ꯭ꯂꯥꯟꯠꯁꯨ ꯊꯋꯥꯏ ꯄꯥꯜꯂꯤꯀꯣ ꯑꯦꯅꯤꯃꯦꯜ ꯂꯩꯔꯤ ꯑꯗꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯔꯤꯕ ꯑꯗ
moi mayam siga ngasai gi mioi base human siga human being siga ngasai gi plant animal mayam siga tonga le sumaina so hai ko mioi base su human are also kind of animal kind so hai dana ko ado animal se mioi badi adubu kaino animal da di human being hai di mioi badi human being hai being hai sigi meaning se kai no har kan da ngasai gi khoi gi mioi ba khoi se sidi wakan je khanda ba ngam me ba ani thona khan ba ngam me ba ado ngasai atopa kaino thawai pan ba atopa sing se jiba sing se ko human na taba atopa sing se moi sing se moi gi wakan se ani thona khan ba ngam de ba afaba natraga fataba se moi khando pa ngam de ba moi na satoi se afaba chale straight afaba da sakeni fataba da chale straight fataba da sakeni ba adana moi gi di adum do khanda ba ngam da bina moi se animals ge animal being hai de na human da human being hai de na ko ada mi se wakan se ani thona khan ba ngam ni na adu da nga sai gi mi oi be sing ge human being hai na kaino pi se aduna ne ba ada sai gi mi oi ba ko se afaba su khan ba ngam me fataba su khan ba ngam me afaba khan ge fataba khan ge adu isai sai kok ta lai re aduga nga sai gi ai nga sai mayam da kaino hai jing se sing life sida fataba taw bo sina ai isa ju wahal le mi to pa ju wahal le ko aina taw gi ba afaba macha amana mi du su pelan ba mi bu nuai han ba ngam ba mi do masa su yam nuai ni hai tar aduga mi wana ba taw mi do kai de ngoi da ma su ka su nuai ba ngam hoi ma su ma punchi da awa ba ngak ta face tar kani aduga hojikti kalyu kai du ni da ko 21st century se hojik instant karma na ha ba ada akhoi kai no ma taw ba matam da as nang adu taw ba phatta ba adu taw ba nang na han da adu taw ena taw nang su mathang ma pok ta adu taw jerani kai hai nei da na thaina adu hojik adu gi matam do adu na tre hojik na kai no ma phatta ba taw na han dak ma pok se dum phang ni nang mathang ma pok chat pa gan nang roi ba mathang gi ma pok chat pa nang dri ga na dak ma pok se nang loi phang ani nang na taw gi ba phatta ba sing do adu gi ke no se nang han dak ki karma hai ta na han dak ma pok se loi phang ni aduna mathang ma pok ngai da jo han dak ki da dum nang na phatta ba taw de nang phatta ba phang ani apa ba taw re apa ba phang nang na mi apa ba taw gi do na won kai dong da lem na mang moi aduna ai ngasi ki hai jan ning se adai da sida ina hai ning se mi oi ba khudi mak gi energy am vibrate taw ba si aseng mani ko si isa na su try taw biyo aduga hayeng ai example ju pi ge mayam na try taw gi yeng biyo aduga makha da comment taw biro yanda kaino na da na hai ba ka ka na hai ba adagi itaw na hai ba inaw na hai ba si gi se chumi na traga lali hai ba ai won comment taw biro ai won da chumi na tak pi ra ki ni imana na ta la ki ni ai try taw je try taw matam da si yam positive effect yam lai ba kaino ni ko ado ai mayam da share taw ge khangba mi yaw bi ram ni khang da ju yaw ni ado akhang ba yaw ga di yam phai ado moi sing do punchi do dum nuai ram ni hai ta re haraw la nuai na lei ba ngam ni ado khang da mi yaw ka su ai kaino je share taw ge smai taw ni was akhoi gi ai nga sai hai do mi khuding mak ti gi energy makan ani je vibrate taw na negative ama positive ama ado whether ado negative oi be positive oi be ado mi duna mana massage da depend oi mai makok da depend oi ba excuse me ada nga sai gi ai je sum ai na ngasi je sum ai taw na lambi je gi sum chat le ba ada ai je masak su khang na da ba ko mi im theng na le ba ga ada suang khang na da mi ji ga ai ga theng na ma tam sa ai na mo da yeng ma tam sa ai je as saurap yeng ya mo do sauraga suktu ga mit ga suktu ga mo da skai mo do yeng ma da nga sai gi ai bu suang khang da mi je ma na so yo da yeng ma tam da ma ge reaction je ko ma so yo kitang saung ni yeng ka ni hai ta ado yengam 드레드나 yengam 드라그나 마제 아스 시가 많아들 그 가나 봐 다 지가 가라 온토 기업 내 되네 아마 온토 사키니 미지 아이버디 nga sai gi ai nga sai ba akoi mi ku di mokti energy am vibrate to ne energy na power na te ko min u do energy na te superman gi tap da superman movie da mai kaino da round power question da mai to do power di na te kwa ado da so mi energy vibrate to ne as the current energy no kaina mum to na ka ni ada energy vibrate to hai se admai to ga si ena kaino se dum isana dum hayeng yeng ma tam da ai hai example se to ga yeng biyo si effect dum khang ne ba ada nga sai gi suang khang da mi se sum lambi za pa se sorry yeng akhoi manipur de kha sa thi ne nang yeng ai du kai no ka kin tin je la ko kai no se khang bo de ba ada da akhoi na admai khang da mi da mai sorry yeng ma tam da mai response ma song la ka ne ko aduga amo mathang amo mi mo theng na ba kan si da suang khang da mi ni khwai se amok theng na dri ba ga ngasi mok theng na dri ba kana no khang da ba ada da
ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯤꯗꯨꯗꯅ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯁ꯭ꯃꯥꯏꯜ ꯇꯧꯔꯒ ꯃꯥꯒ ꯊꯩꯅꯕꯁꯤꯗꯀꯣ ꯍꯥꯏꯐꯦꯠ ꯁ꯭ꯃꯥꯏꯜ ꯇꯧꯕꯤꯌꯣꯕ ꯅꯣꯛꯑꯣꯕ ꯃꯤ ꯑꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯇꯣ ꯑꯩ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯉꯣꯟꯗꯒꯤꯁꯨ ꯁ꯭ꯃꯥꯏꯜ ꯂꯥꯛꯀꯅꯦꯕ ꯁ꯭ꯃꯥꯏꯜ ꯇꯧꯔꯛꯀꯅꯦꯕ ꯍꯥꯏꯕꯗꯤꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯑꯦꯅꯔꯖꯤꯁꯦ ꯑꯦꯅꯔꯖꯤ ꯀꯥꯞꯄꯒꯨꯝꯕꯅꯦꯕ ꯁꯦ ꯄꯥꯋꯔ ꯑꯃ ꯀꯥꯞꯄꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯈꯤꯕ ꯑꯦꯅꯔꯖꯤꯁꯤꯅ ꯄꯣꯖꯤꯇꯤভ ꯑꯦꯅꯔꯖꯤ ꯑꯣꯏꯔꯒꯗꯤ ꯃꯤꯉꯣꯟꯗꯒꯤ ꯂꯥꯛꯀꯗꯣꯏꯕ ꯑꯦꯅꯔꯖꯤꯗꯣ ꯑꯗꯨꯁꯨ ꯄꯣꯖꯤꯇꯤভ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯤꯗꯨꯗ ꯇꯧꯕꯁꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯤꯕ ꯑꯩ ꯉꯁꯥꯏ ꯁꯥꯎꯅ ꯌꯦꯡꯉꯤꯗꯣ ꯑꯗꯣ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤ ꯑꯃ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯁꯥꯎꯅ ꯌꯦꯡꯉꯒ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤ ꯑꯃ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯂꯥꯛꯀꯗꯣꯏꯕ ꯔꯦꯁꯄꯣꯟꯁꯁꯦ ꯁꯤꯁꯨ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯔꯦꯁꯄꯣꯟꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤꯗ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯍꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯑꯩ ꯈꯪꯉꯦꯀꯣ ꯑꯗꯣ ꯈꯪꯗꯕ ꯑꯩ ꯏꯈꯥ ꯇꯥꯕ ꯑꯃꯗꯤ ꯀꯩꯅꯣꯁꯤꯡꯗ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯀꯥꯟꯅꯔꯒꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯅꯤ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯌꯥꯝ ꯈꯪꯉꯨꯗꯅ ꯍꯩꯔꯨꯗꯅ ꯁꯤꯗ ꯁꯤꯌꯔ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯚꯤꯗꯤꯑꯣꯒ ꯅꯝꯃꯒ ꯅꯪ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯑꯗꯨ ꯇꯧꯕ ꯀꯥꯏꯅ ꯑꯩ ꯈꯪꯖꯗꯦ ꯑꯩ ꯀꯩꯝꯇ ꯌꯥꯝ ꯈꯪꯕ ꯅꯠꯇꯦ ꯂꯥꯏꯐꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯩꯅ ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯍꯤꯡꯖꯔꯛꯄ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤꯐꯥꯎꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯆꯥ ꯑꯃ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯔꯤꯁꯤꯅ ꯃꯌꯥꯝꯒꯤ ꯇ꯭ꯔꯥꯏ ꯇꯧꯔꯒꯗꯤ ꯑꯝꯇꯪꯗꯤ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯁꯦ ꯏꯐꯦꯛꯇꯤꯚ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥꯁꯤꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟꯇꯣ ꯄꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯑꯩ ꯍꯔꯥꯎꯅꯕ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯁꯤꯒꯤꯁꯤꯅ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯅꯤ ꯀꯩꯒꯤꯅꯣꯗ ꯍꯔꯥꯎꯔ ꯂꯩꯔꯦ ꯃꯤ ꯑꯃꯗ ꯑꯩꯒꯤ ꯑꯦꯅꯔꯖꯤ ꯃꯌꯥꯝꯁꯦ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯃꯌꯥꯝꯁꯦ ꯄꯤꯕ ꯃꯇꯝꯗ ꯃꯤ ꯑꯃꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯑꯦꯗꯅꯀꯣ ꯍꯔꯥꯎ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯗꯅ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯇꯦꯟꯕ ꯄꯨꯟꯁꯤꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤꯗꯃꯛꯇ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯑꯃ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯣꯇꯤꯞꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯐꯅ ꯇꯧꯔꯒꯗꯤ ꯃꯤꯅ ꯐꯅ ꯇꯧꯔꯛꯏ ꯑꯩꯅ ꯐꯠꯇꯅ ꯇꯧꯔꯒꯗꯤ ꯐꯠꯇꯅ ꯇꯧꯋꯦꯗ ꯑꯗꯨꯒ ꯋꯥ ꯑꯝꯇ ꯍꯥꯏꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯃꯤꯁꯦ ꯃꯤꯗꯨꯅ ꯑꯩ ꯀꯩꯗꯧꯉꯩꯗ ꯅꯨꯡꯁꯤꯔꯝꯃꯣꯏꯕ ꯑꯩꯅ ꯃꯁꯤ ꯃꯤꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯏ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕꯀꯣ ꯌꯥꯝ ꯐꯕ ꯁꯥꯕ ꯑꯗꯨ ꯃꯤꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯃꯥꯏ ꯃꯅꯨꯡꯗꯒꯤ ꯃꯥꯁꯨ ꯅꯨꯡꯁꯤꯔꯣꯏ ꯃꯥꯅꯁꯨ ꯁꯥꯔꯛꯏꯅꯦꯕ ꯑꯗꯣ ꯃꯥꯅꯁꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯔꯣꯏꯗꯧꯅꯦꯕ ꯑꯗꯨꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯃꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯅꯨꯡꯁꯤꯗ꯭ꯔꯒꯅ ꯀꯧꯅꯕꯤꯔꯨꯔꯅꯨ ꯑꯗꯨꯏ ꯃꯅꯥꯛꯇ ꯆꯪꯉꯨꯔꯅꯨ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯁꯨꯝ ꯇꯧꯅ ꯂꯩꯕꯗꯣ ꯃꯅꯨꯡꯗ ꯃꯊꯥ ꯁꯥꯔꯒ ꯍꯦꯟꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯅꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯄꯣꯖꯤꯇꯤꯚ ꯂꯣꯝꯗ ꯉꯁꯥꯏꯒꯤ ꯌꯦꯡꯕꯤꯔꯒꯗꯤ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯅꯦ ꯉꯁꯥꯏꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯣ ꯑꯗꯨꯅꯦ ꯑꯩꯒꯤ ꯃꯣꯔꯦꯜ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯊꯤꯡ ꯇꯧꯕ ꯇꯝꯕꯤꯌꯣ ꯑꯗꯨꯒ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯏꯖꯤꯂꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯄ ꯌꯥꯒꯅꯤ ꯑꯗꯨ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯗꯅ ꯇꯧꯕꯅꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯗꯤꯁ ꯚꯤꯗꯤꯑꯣ ꯑꯩꯒꯤꯁꯦ ꯑꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒ ꯉꯁꯥꯏꯒꯤ Q&A ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯈꯥꯗ ꯀꯣꯃꯦꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯀ꯭ꯋꯦꯁꯟꯁꯤꯡꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯈꯨꯝꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯀꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ